Prime Minister lakane na hainaram badusu madugi mami leitre da nako aduga hauzik hairiba matam sisu wali wali matam sisida silakadori sidi government formation sigi mami sida ngasagi MLA singse lang amu thakadori ne aduga lang thaba matungda pamin naba yabagi stage ama sangbat naba honor kane madugi matam duda tasengba asengba picture do uneba sengna unaba yagadra unaba yaroidra haibase ado ngasi maki oinadi koina haningi di highway hangdo tokom tokudo tawro highway ngak sen bai su center ki mathau natro sem bu khot bai je hoi law and order si state ki mathau ni state na paihom thui adu ma ki jurisdiction manung du da state na paiyasanu adu state la ngak sing hajik lairibra leitabra aikoi ki luchingba ngak ka do khot ka do mayam duti manipur masan amta paidre yes paidra banina masida bakhoi na urangani se na khalangani India ki live sipai singsi masagi control jit tongno bu hona bada so open yaw na sibudi moi machine si sanu khalangane sine ba sanari ba podi haidi mitai sire moi da dum kanai cookie sire moi da dum kanai moi di amta mangje de hamida ado mangjari di si hairi ba mi machine yam je da ba proof sing sine ba mangje do ide haidi northeast manipur mi machine yam ge ba aduna sigi 사정 산업이 뭔가 산업과 마시기 실실라 이브 톡실지디 루실라게 하라간다 소리는 그 루신 기간이 아두고 루신 기로에 하라게디 카라도 와키니 우파이 레로에 아두가 머니푸르다 하직 레리바 MLA 맘스는 파워시 사기 PR세 라크라미나 마코이디 파워시 여럭트라미나 파워시 한가르 워르पनिन मरम मरकांदा अमुतंग सरकार से सेमदी का न खलक पदो पो मखो अदुबु हजिक मखिदि मदुसु उदे अदुबु वन डे हाइदि हंदकी 2027 की February March तरी खोगी मिखन से पांथो कदोइनी सोदना पांथो तब यारो मदुगी ममांगदा निमित खरनी दो वरसु मसीगी सरकार से बीजेपी सरकार से सोदना रिज्यूम तोरकनी न खल्ली मदुगी चप चाबा मतम ममा यौरे हाइना सेंटर न लेप्ट्री भावपति मणिपुर दा हाइरिबा खोगी पावर हंगर ओरबा MLA मैम सिंगसिना सरकार सेमने न कोइजोंग जोंगसु कैलोंगदसु सेमबा फंगोयने स्माइथम अखोगी नॉर्मल सी लाकनी पीस लाकनी हाइबगी वाखलोन सिमा ओजागी मोतमसी तसेंगनमक कांगलुप अनिगी मरक्ता अखोगी डायलॉग तौनबसी दुकिमतिक दरकार ओइब्रा यामना इंपोर्टेंस ओइब्रा हाबिसगी मतंग ओजागी मोट खरा खजिक्तंग तंग तंबियोजा वाथोक खुदिंगमक्सी वरी सानरगा लोशन भाइबसी mahusani ori sanadragadi pausi phaunadragadi loishin basi yam wagani adubu aji prime minister na initiate mana share lower ga haitare ko mana share lower ga Meitei Kuki marakta wari sananabagi matamdi kitang walaga suko adugumba step ama lore pasi masimakti yamna singthaningai oiba step amani haitare adubu madu kadai phauba ओइथोकदगे हाइबदुमति हजुमकी ओइनदि हाइबदि याम लुगनि ममांगदा अखोइगी नेशनल मीडिया सिंगना रिपोर्ट अमा लाखी मोदी से हंदकी जुलाई थासिदा मणिपुर दा लाकपै याय हायना मखोइगी स्पेकुलेशन हाइतारे स्पेकुलेटिव न्यूज ओइना लाखी मदुदा अखोइना सुम ताबा हाइतारे अखोइ सिजु अदुम स्पेकुलेटिव न्यूज हाइतारे अदुमाइना लौबनि मधु मा लाको मतम सिदा हाइदि मा लाकदौरी से खोगी सिविल सेक्रेटरीट से अनौबा म सारी से को मंत्री पुगिदा सारी बसी मसी संगाबगी मतंगदनी अदो मसी संगा मतमदा डाइस्टा मितई अमसुंग कुकी की MLA सिंग से पुन्ना शेयर तोंमिनबगी वखल अमदा मागी अदुगी प्लान से सिनबनी हाइना ओइगनी मधुमाना एजुम तोए अदु अदुबु मसिदा यामना लूरिबदि कुकी की ऑर्गेनाइजेशन अमदगी हेतारे कुकी इनपिना सुजापुरदा अचौबा मिफम अम पांगथोबा मतुंगदा अखोइगी जून 5 दा थोलकपा प्रेस रिलीज अमदा हाइबसी खोइगी मखोइगी कुकी MLA सिंगसे 10 कुकी MLA सिंगसे मणिपुरदा खोइगी अनौबा गवर्नमेंट ना सेमकदा सरुक याबे यारोय हाइबा वफम सी लाखिबा मतुंगदगी
logodobudo madu fail oirakpa haitare aduna maram oirakanda prime minister gi hajiki speculative visit haitare manipur visit se mami shamgre na lawre ado karigumba maduna success oirambagadi prime minister su yam chawa achievement nam oigidni en khalle maramdi sahi ani hena sathariba irang si malaga sagi yanadriba purup ani ki MLA sing mute sing haitare singdu dice share mutominabagi tanja ama phangambagadi magi oinadi yamna chawa achievement ma oigiduni mana si irang se losilena yamna laina ade makhau pongna haiba ngamgadoba amakakni haitare adubu madumak bhabna saba haibetare ajuk maki wenadi ma lakpa yofam si mami shangre aduga national paper singna phonglakhiba pausing adusu speculative news oibunina 100% summe haina lobudi yagidre ado Meitei Kuki gi marakta lariba luchingba sing MLA sing si kauraga tokai na wari sabagi mo amasum satharak pasi matam sange haitare ko amang sahigi koigi October da sagi Manipur gi Meitei Kuki MLA sing si center na MIC na kauraga Delhi da wari sananaba sinba haitare adugumba aduda wari sabadu punna saba yagideba machine yam nungaitri yam sathi grijide ado masiki maru oiba maram ma haitargadi amambaga angan bagase kedong dosu chaminaba yade dunya angan badugi manak to da amammai du sangboy du oithoktreba aduna hairiba singsigi matang wari sa matamda Kuki people singi maikai digi lakadori representative sing aduna makoi apam sing do maning tong phongdok pai base haidi maram sa da woi bani na phongdok siam wane aduga madugi damakta madugumba moina puthorakadobo sing adu akhoi sidagi akhoi representative ne na sali sing sina yam laina kadop tobda laiba haidare maramdi Manipur gi apunbagi saktam haitare idea of Manipur da wangang buduga Manipur Thugagen Wangang Buduga. Anisi Wasagi, my paparum the yin, Rakandi, Apunba Habaduna, Sweden Maki, my pacato, will leave Nina, Madarita, Waris Hanabasi, Yaro, the perfumes we. Masina Maramurkanda, Cookie singer, Meitei singer, Devil share, Sungto Toro and Hadisi, Mashigine. Makuigi in a day, Iransi. Irang se sum sang da liba makhidi makhoi da makhoi oje ne lowe makhoi gi demand sing du phangna bagi lambi se naksil le haina moi he lojai ba aduna maram markanda Manipur da santi hanjen hanabagi process ida moina sum yetlaga leiri se machine ne ba even handaki Mars Nipanda national highway hangdokna baina Amit Shah masamakna highway da namdana tinga chalan gidri ne mase makhoi gi di strategy am ne ba makhoi gi pandam do pangnabagi strategy amani Manipur Thugaiba yaba yadabagi ofamsi makhoi di yam ikhang khangamdong mande na khalli maramdi ko na thengna changakpa purup amasu oibanina Manipur nam kamai tawduna India da yaugi matamda kari se chang inai ka se moi adu yamna thausaram dong mande maramdi makhoi su agenda ama purga leibanina ko aduna makoina wari saba haise Meitei singa pullaga table amta da wari saba si saningda bagi maram se enga sai haizari du ne moi ku wang nang su ko adu maram ka wari saningda kaya ra kanna dela musu na civil society organization akun ba unabasi jun kuntraw mane aduda akhoi kokomi ne adegi amuko ne adu fox ne hariba look home singi representative tarama pan chalaga wari sabni masida sariba wari sing sidi akaiba Meitei singi makhedegi haitare idea of Manipur sidagi hendok soi leiteba aduga haujuk leriba kogi neta da base masi loishinda bagi ofam sida ayamba focus toy aduga Manipuri integrity ngakwa haibasi sida oina maru mieng si leibaneba aduga makhoi gi oina di thugairaga segairaga ta logani mungani haibi wakhalron si leibanina akhoi ga unaraga akhoi gi luchingba sing haitare leader sing ga unaraga wari chaba
ngambagi strength se makoi da leiroi aduna yari ma kai makoi mitei sing unadana bo honagani aduga irang se sangdok hanna bo honagani makoi da irang sangdok hanna bagi point sing se maruina ani da koi fox to ya ying be number 1 makoi gi funding se drugs tagi lai funding se irang se lairagadi makoi da drug puthok pusin tawda ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯃꯁꯤ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯊꯤꯡꯕꯤꯅꯕ ꯐꯥꯕꯤꯅꯕꯁꯤ ꯍꯟꯊꯔꯛꯑꯦꯕ ꯍꯥꯏꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯀꯤ ꯑꯗꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯅꯥꯏꯄꯤ ꯀꯔꯤꯒꯤꯁꯤ ꯃꯌꯥꯝꯁꯤ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯀꯅꯦꯕ ꯍꯧꯖꯤꯛꯇꯤ ꯅꯦ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯉꯥꯛ ꯁꯦꯟꯕꯔꯣꯝꯗ ꯆꯠꯊꯔꯤꯉꯩꯗ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝꯁꯤ ꯃꯈꯣꯏꯗ ꯋꯥꯠꯂꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯗ ꯗ꯭ꯔꯒ ꯂꯥꯂꯣꯟꯕ ꯑꯗꯩ ꯂꯣꯒꯤ ꯋꯥꯡꯃꯗ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯇꯧꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯍꯜꯂꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤꯁꯤꯅꯤ ꯃꯌꯥꯝꯅ ꯏꯔꯥꯡꯁꯤ ꯆꯍꯤ 2 ꯂꯩꯕꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯥꯏ ꯀꯌꯥꯗ ꯊꯥꯈꯤꯕ ꯄꯣꯄꯤꯁꯤꯡꯁꯤ ꯃꯅꯤꯡ ꯇꯝꯅ ꯂꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯁꯤ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯅꯕꯔꯣꯝꯗ ꯊꯥꯗꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯃ ꯄꯣꯏꯟꯠ ꯅꯝꯕꯔ 1ꯅꯤ ꯃꯈꯣꯏꯅ ꯏꯔꯥꯡ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯤꯃꯁꯨ ꯃꯁꯤꯁꯨ ꯑꯃꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯏꯔꯥꯡꯁꯤ ꯁꯨꯝ ꯂꯩꯔꯤꯕ ꯃꯈꯩ ꯃꯤꯇꯩꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯎꯠꯂꯒ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯉꯁꯥꯏꯒꯤ ꯁꯦꯄꯔꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯀꯣ ꯁꯤꯒꯨꯝꯕ ꯑꯃ ꯐꯪꯕꯁꯦ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯒꯤ ꯌꯥꯁꯤꯟꯅꯔꯒꯗꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯋꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯥꯅꯅꯕ ꯍꯣꯠꯅꯕꯁꯤꯗ ꯃꯇꯝꯁꯦ ꯆꯪꯉꯤꯅꯦꯕ ꯀꯝꯃꯨꯅꯦꯜ ꯀ꯭ꯂꯥꯁꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯊꯣꯛꯏ ꯃꯗꯨꯒꯨꯝꯕ ꯀ꯭ꯂꯥꯁꯁꯤꯡꯗꯨꯗꯤ ꯑꯦꯠꯂꯤꯁ 24 ꯑꯋꯥꯔꯗꯒꯤ ꯍꯦꯟꯅ ꯆꯠꯇꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯆꯍꯤ 2 ꯍꯦꯟꯅ ꯆꯠꯂꯛꯏꯁꯤꯗꯤ ꯃꯁꯤꯗꯤ ꯀꯝꯃꯨꯅꯦꯜ ꯀ꯭ꯂꯥꯁꯅꯦꯅ ꯂꯧꯕ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯤꯇꯩꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯅꯥꯀꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯖꯤꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯊꯧꯁꯤꯜ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯤꯇꯩ ꯑꯃꯁꯨꯡ ꯁꯤꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯍꯟꯒꯅꯤ ꯎꯅꯅꯕ ꯁꯤꯟꯒꯅꯤ ꯃꯗꯨꯒ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯔꯛꯄꯁꯤꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯩ ओके थागतचरे ओजा मखादी ओजा हेमचंद्र द लाक्चगे ओजा हेमचंद्र नाकलमरम द खोगी मेगी तांग अहुम दगी हौरिबा खोगी इरांग सि तसेंग नमक हौरिबा इरांग सिमक्ति तों अखोई मणिपुर तारिसे तोंगान तोंगान फुरुपने फुरुप कुंठा मरी कुंठा मंगा तारेने अदुबु हौरिबा इरांग सि मणिपुर गवर्नमेंट स्टेट की गवर्नमेंट की मथक्ता हौबा इरांग नि अदुमकु ओजा सुल्ताना हाइरिबो वफमसिसु मयामनसु दुम याम हाइनबा फिम वरोल अमखकनेबा सिगी मतांग हाइबदि हौजिक फावबदा कोइगी मेडिएटर ओइना बाय मयाइदा कोइगी कांगलुप खुदिंगमक अखोइदि न्यूट्रल ओइना लेजगे हाइदना दुमाइना लेइबना याम मंगाक्तने सिगी मतांगदा ओजा हेमचंद्रगी मोचे करी कमाइन थम्बिनि ओजा सिमसु मसी मसाइगी हौजिक हाइनरिदो सुल्तानासु हाइरिबा लानजी हौकांदा अदुम पार्लियामेंट पुथोगा अदुम हाइगिबदुनि एक्सटर्नल एग्रेशन लेरे and high adagi amu mathang ola sum lakpato aduna ngasidi amuka masi papangi adugumba aggression nate chamchamba phurupki oiba class ne ana manipur sidi asmaina sum yamno khogi hana sunaba kanglup ki irang si yam thokan ba sahi ani thokpa manga thokpa asmain thokpa lamni dana khogi sida leiba meeting je khogi yamna irang pamba hana sunaba yam pamba oina uhunbagi mawong ama da lakrebo ko masimak thoiba thawdoksi mayam so tum hainagre sidi india ki geopolitics ta manipur se victim oibane adu se hairogadi nang kudam kari lege na haikanda khoidi kudam mai u minna origin ko minna uri ba haibasida yengbiro sam na ko
Meitei singna schedule tribe demand tawbada yaning daba phongdokpagi rally chatpada nongmai achaw pairaga rally chatpagi adu kari hanthok leike adu Meitei singna demand adu tawbagi matangda khoigi High Court of Manipur na pikhiba directives amak na masi ohelakpani na amuksu hairi yes yes madu hai matamda Kuki gi wakhal leiraba haitare ne CSO sing adagi moi di officer mayam su legi quota da phangaga changakpa parikha da budi kamai torga pass tor puno khangde adubu quota du da line phangaga administrator se adum oire adu oire lakpudu makoi singdo wakhal leibni na adum lobu tabani adum makhoi mayam duna court ke hairakpudu court challenge tawduna plan tawraga leiba ama khakni matam duda haidi Meitei ne ST demand gi matam oiba aduga ko na aduguma directives ama pirakko matam duda madugi khudong sabadu lawraga sparking point zo me ohum ohin bagi wane ada masi adum minasu adum uraba ngaktani da yam amuhana haidra yara loina unaraba ngaktane adu Indiana sanariba pochidi makhoi manungda kari agenda leibno haibasi sum mayik sengdorak badongna ngasi de dum uri dana ko asi Meitei singi mathakta kukishna landare adu masi kanglup irang ni haire aggression leire adu oitargadi kanana kanagi mathakta lan taribno madu crackdown tawdaba natrawa crackdown tawbiyo na haira kandana tampak to unjil ga crackdown le ba chataris aji no mata ni phada wala ramoy adagi operation chathada ba fam le ramoy tampak ta aduga somdana su gi mingda thado maning to holline adu si yengu sibu India ki mafam amuda yagadra si yengu nakal ani maktuda irang si kanna thol kan da nongmai jeta pair ga lambi sorok ta open loina chatpada khoi sipai sing yeng lei ne ado tap tap habe ya ba phade ba yeng lei ne madu wan thok kai no irang do laksin na ba hona ge di irang hori ba sing do pha do natro adu ji tok dana somda Seran ga Duran ga buffer zone khara hai amuk buffer zone du su official oina leite mo hai aduga leitabra haraga su sipai sing nga ga muksu thammi si karino bhatta dreva aduna asigumba pibam sini koi di am duris koi si haibasida Manipur indigenous people sing and haijage adu Meitei chuni naga purukhi hariba music chuni tam sangna tumuri haitai si tamna sangchile khoi pamhaiba gi matam adwai da gi horga khoi khongsai singje changaga khoi 7th century gumba oiba male adwai da mi khar khakiwane mi aman khakiwane ba adubu yam hena thomjila krishti 1830 to 40 ne ba ada swai si da sangchila khiu mayam si na amuka mathang khoi gi mari mata dagi mayam je pusilaga ngasi di acta Manipur gi ching mayam si mokhoi makuta leibaga chap mana khreba masi sida tapna asagi schedule tribe ki kudung sabsi boy loi phangre se indigenous peoples nataba koi naga people sing juniko naga people sing na hairi ni hana haibasi moi horei ni makoi indigenous people natte makoi si foreigner sing ni aduna moi si refugee ni hairi ne ba hairi ba makoi na schedule tribe status phang makanda naga amatani yete out of 1951 da my any Kuki tribe any Naga tribe aina kogi Indiana independence phangaba republic or poi swaisida kogi north east ki adagi India gi mafamata shinda kana na tribe oigada ge se masi thidor ko matam sida any Kuki tribe any Naga tribe any yaweba Naga tribe sida Meitei se hana Meitei Assam province ki manung chan na leiba kanda Meitei se number 1 tribe neba adugi serial number sida Meitei number 1 yaw neba madu 1951 sida di yaw khitre
aduga madugi matung amuk akhoi ethnography surveys satharaba matung da 1956 ta any Kuki any Naga habse lauthoga 33 tribes se khoi scheduled tribe list yawhalle si yo ko se samdore se chumaboi ninge boko madu masisida Kuki purup mayama masisida amuk yawreba ada 2000 kaino dadi amuka 3 dadi amuka kamai torke da any Kuki tribe si hapsin bi na demand torpuda manipur gi cabinet na pass torga assembly da puthoga approve torga thaba na maram morganda any Kuki tribe si hapsin gre aduga amuksu masi bawda kanam ye team niko aduga 2012 ta Meitei tribe hai si Kuki ni ko na changak pa angbu ni sine itheng thengabani makhoi sisu amuka scheduled tribe list happen okay 2012 ta ni ko se rang na hangi wani sisi da su kanamata ni yette aduga handak Meitei singna yam legitimate oiba demand ne ba akhoi Meitei singi oina di scheduled tribe status to hanjin ge haib ne ba akhoi da demand haibna hairoi da ne ba se akhoi di hanjin jage haib ne ba adu hanjin jage haiba kan di Naga na su yeli Kuki na su yele that's why masi hangning ye Naga people singi mak to su hangning ye adu indigenous ni di Meitei sing su haire moina su hai Naga na su hai Meitei sing indigenous ni Meitei na su Naga sing indigenous ni hai madugi manung da leiba tribal puru masa sing dugi adu hinu da tonga na oiraga ko madu hairaga Meitei sing na scheduled tribe hanjin jage haiba kan di kari yaning da ba phongdo ino ado Kuki foreigner ni haiba refugee ni haiba makoi na su hanjin haiba tribe masa mayam duna scheduled tribe status phangaga kana ba lorok kan di makoi kari gim ji yete mase yam hangba ya bu hang amakhne aduga haujikti amuka scheduled tribe ki kudung saba phangiba Naga singdagi amuka Kuki singna kudung saba phangusina yam hengar kre okay sathi na hen kre haidi hai singba hele ada hanagi khoi indigenous oiba tribe sing sidi adu yamna kari haini makhoi ga manana hai singdi hai tare ko akhoi sigi di akhoi hana indigenous tribe sing di yengbiyo nuba sina mananganda angang je pole horaga nupiduna pamsu sadimi nupiduna subaga nupaduna subaga ani du auta sangdamnarga yengsiba kanani hengeda geba adu maina horokpa haitare ne ko adu chamba haitare yam kanna haibusu nuaiti chamjaba adugumba sing adudi khudung sab singsi iro lobung ngamdadana ngasidi mitop singna kudung saba lobgi changse Meitei smudi phangdaba ajuchu leiriko phangjadre phangminnaga doba akhoi indigenous tribes sing digisu makhoi ni hena kudong saba phange masida yeningde that's why sigisu puphataba mi yauri habisi akhoi ningsingna dabne akhoi si maikei kuding muktagi ni Meitei se major community ka di haraga hojik masing thinaraga di akhoi di moino bi hendora mane aduna sigi si lakpa kan sida Meitei sing sida each and every puruk kuding magna target to na leire masi akhoi khangwin na bam sange masi karamai to na thina ga dage se loina magni ko hari se all community na Meitei sing target to ga le ba hojik adu masi akhoi khangjin ba mathau tai adu madugi damakta sem saba su mathau tai ba hojik lan si nongoi makhon kitang ta da basida khai akhoi gi normal life ta hala badona irang se leitra bagumna akhoi gi di kari hani kumhai harau yam pamjaba haitare ne yam pam nuai thokpi yam pamba fruit ama oijabani na adai lai harau budagi horaga isai nongmai hojik free da tore nongalam dai bo isai saga dum tori hoi sanglaba sahi ke amadu profession oina lakpa hoi artist mayama yam kudung sadaba mayok nakhi adubu akoina haningi di tauragasu matam sana daytime to kidoge ba hangninge ba ada numidang khoisi karimata apha punaba leitraba hanigi phim da leiraba amadongna isai nongmai dige kari dige nongam da bok sakthraga
ꯅꯨꯡꯉꯥꯏꯊꯣꯛꯏ ꯃꯁꯤꯅ ꯀꯌꯥꯝ ꯐꯔꯤꯕꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯦꯞꯄꯤꯔꯁꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯗ ꯊꯧꯅꯥꯗꯣ ꯂꯩꯇꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯋꯥꯌꯦꯜꯂꯨꯕ ꯉꯝꯗꯦꯕ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯕꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯛꯄ ꯀꯥꯟꯁꯤꯗꯗꯤ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯦꯕ ꯃꯈꯣꯏ ꯆꯩꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯑꯗꯨꯝ ꯆꯩꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯏꯕꯨ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯊꯥꯔꯛꯈ꯭ꯔꯤꯁꯦ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯤꯍꯨꯠꯁꯤꯡꯁꯦ ꯁꯦꯂꯦꯛ ꯇꯧꯔꯤꯕ꯭ꯔꯥ ꯏꯂꯦꯛ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯔꯛꯇꯕꯗꯣ ꯚꯣꯠ ꯃꯌꯥꯗꯗꯤ ꯂꯨꯄꯥ 5,000 ꯄꯤꯕ 3 ꯄꯤꯕ ꯑꯗꯒꯤ 1 ꯄꯤꯕ 2 ꯄꯤꯕꯗꯨꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯩ ꯃꯌꯥꯝꯒꯤꯗꯤ ꯚꯣꯠ ꯃꯌꯥꯗ ꯍꯌꯦꯡ ꯑꯩꯅ ꯂꯩꯈꯤꯕꯗꯨꯃꯥꯏꯅ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯂꯩꯔ ꯂꯣꯏꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯗꯤ ꯑꯩꯒꯤꯗꯣ ꯍꯥꯟꯅ ꯍꯟꯖꯤꯜꯍꯧꯗ ꯌꯥꯗꯦꯕ ꯑꯗ ꯍꯟꯗꯛꯀꯤ ꯁꯔꯀꯥꯔꯁꯦ ꯀꯥꯏꯕ ꯀꯥꯏꯗꯕꯒꯤ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯁ꯭ꯔꯤ ꯕꯤꯔꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ MLAꯁꯤꯡꯁꯤꯅ 이라이바기다목도 시떡시 하이바다 비리엔 야데 하 비리엔 야데 마신도 하이바 거기다데 yes 하이바 따이 MLA 싱이 말았다 MLA 싱시부 시 미니스터 비리엔의 파티 워커 동루비 뭐거기 방금 독파 싹퉁 방더버기 아데기 미니스터 비더버기 아두기 티카 얌 하닝데 아두는 우이예요 아두 란시 따시행나 토가니 하이버시디 마시디 아이코기 루칭니 하이버싱 아시기 머럭다 망저우는 우바 캉바 나타가나 마두기 파우 피럭바 소이들기 야오이 하이나 로야 캉이 망저우는 캉이 하이버시야 하이닝이에요 아두부 마두기 미저스투디 미기디 거기에 수마이나 만이푸르 픽크라바 시 맵시다 탐마가 사트랑 신무동로 실라가 시 수마이나 또바이나 시엠마가 타도르보다 픽크라바 푸릅시기 빵그라바 아이코이나 마두 람바도 방호더버네바 생나디 니미투 미 어흠도 바이스 프레시던트 라키 프레시던트 락바기 실링이다 chief minister su madu kanna attention piba ngamkidabra mana ngamde harasu manipur gi DGP matamdu kanano ma kaidole Chusanpur dagi torbung banglata na kilometer tara hena nongmai pairga lakpada kari thingdrino si adu targadi togin tobum yautro aro sidi hanjinna hairakanda khoi mtaningbsu walani adu sidi ikhang khangnaba amakhakneba togin toba amakhakneba togin tobu sidadi सागी लोशिनगी है ना खल्लगा लोशिन लगपदु नत्रगदी सिदी उपाय लगा हजुती मेजर कम्युनिटी ने हारिबा मिठै सिंह पुरा मखुचु मखोंचु पुंजलगा लेहनबनी खनरी ने ना खनरी दुचु मखुत पुंजलगा खनहनबनी अदुननी तबम थोक्तब सिहम थोक्तब मी मयाम सि अदुइनी थादोकनरमुदुना करी ओइनी क्याम कुइना खांगम गदगेबा इवन Assam Rifles की मेजर मनम कांग पोपी पीब स्पीस समदा नखोइन मिटेई सिंग निमित निनी सुनन प्लान सोंगम ngam na phungdoe matam duda aduna maram orakanda ngasagi mitei sing sidi omjil laga hairiba 700 square miles sidagi hendok handana thammaga maning tamna mani tampaki akoiba mafam kundagi nongbai kapsinbada makoi yeng leihiba natra Amit Shah masamak lakpan nimittugi ahing duda Manipur tampakta landare si mafam kundagi ne adu oiradi Amit Shah lai nemdha gadra hairaga Amit Shah lai hena hengatna uholi marum kaino mase hangdaba yaroida wahang amakhakne aduna swai sida aikhoigi ngasigi topic sita la kanda prime minister na yes honabigi hargadi honabiro lotion biro hanana mangjong na lotion bidribado hoi warobudu toge adu lotion madi lotion lo haibane adu haujuk phawbada lotion bagi mami di udriyeba ngasai prime minister la kane na hainaram badusu madugi mami leitre da nako aduga haujik hairiba matam sisu wali matam sisida silakadori sidi government formation sigi mami sida
ngasai MLA singse lang amu thakadurine aduga lang thaba matungda phamin naba yabagi stage ama sangbat naba honarakane madugi matamduda asengba picture du uneba sengna unaba yagadra unaba yaroidra haibase adu ngasi maki oinadi koina haningidi highway hangdo tawkham thokudo tawro highway ngak sen bai su center gi mathong natro sem bu khot pai je hoi law and order si state gi mathong ni state na pai hom thui adu ma ki jurisdiction manung du da state na pai yasanu adu state la ngak se hajik lai river lai tabra ai khoi gi luchingba ngak ka do ba khot ka do ba mayam di manipur masan am ta paidre yes paidre banina masida pakhoina urangani se na khalangani India ki laiba sipai singsi masagi control jit tongno bu hona bada so open yaw na sibudi moi machine si ja sanu khalangone sine ba sanari ba podi haidi mitai sire moi da dum kanai kuki sire moi da dum kanai moi di amta mangje de hamida ado mangjari di si hairi ba mi machine yam je da ba proof sing sine ko mangje do idi haidi north east manipur mi machine yam age ba aduna sigi 사정 산업이 뭔가 산업과 마시기 실실라 이번 톡실지디 루실라게 하라간다 소리는 뭐 루신 기간이 아두고 루신 기로에 하라게디 카나도 와키니 우파이 레로에 아두가 머니푸르다 하직 레리바 MLA 맘스나 파워스 사기 PR스 라크라미나 마코이디 파워스 여럭트라미나 파워스 한가르 워르뿐인 머람 머간다 아무튼가 सरकार 세머리 가는 칼락부도 봐 뭐고 아두부 하직 마키디 머두수 우데 아두부 원데 하이디 한다키 2027기 February March tadi khoi mikhan si pangthok do ini choidana panghok ta bayar madugi mamangda numit kharani da warasu masigi sarkar se BJP sarkar se choidana resume to rakani na khalli madugi chap chaba matam mama yaure haina center na leptri bhawpati manipur da hairiba khoi power hunger waraba MLA mayam singsina sarkar semne na poijong jong su kaidong du su semba phangwe na ismai thamse okay thagat chari za amerik chumba world thambiri makhat